Nongthombam Biren Fairiba CM gi Phamara Chetre Prime Minister da Biren Lokthoknaba se piruba sing Imphal yauraga lotnakhre Manipur tangdu laitadaba fibam ama oirakpa tha tara taret ki matungda Nongthombam Biren puriba Chief Minister gi Phamara chelaktre Minister MLA taramapan na khuyek piduna Prime Minister da Manipur gi irang loisinabagi matangda amatta ngairaba pambai Chief Minister gi Pham Biren dagi lokthokpana oigani haina handakta serol ama pishinkhre MLA taramapan na khuyek piduna Chief Minister sindoktrabadi BJP thadoktuna chatlagani haiba akanba wafam thambagi e-pausing mapan gi national paper sing amasung Manipur da phongba pause amadi electronic media da mayek sengna phungnaragasu MLA amatta da pau adu lali natraga sumi haiba mot PU haiba yadre koirot lotlaga leinare Chief Minister Nongthombam Biren sindragadi Manipur gi BJP gi maraibak tambangam da fibam amada leiragani haiba wafam sina maram oiraga lona thupna mifam kaya marum pangthokna duna Minister MLA sing khuye khomna rakhibani khudek sing adu phangnaraba matungda handakta Ministry of Home Affairs Kuki Naga amasung meitei gi Maker khara Delhi da kauraktuna wari sanahan khiba adugi nonganba haibadi October 13 ta Prime Minister da serol adu pishin khibani haina thazaba yaba mafamdagi phangba pau asina hairi Chief Minister sinnaba lalong yatpada yawba masak nairaba miyoi amana pause asida hai hojik Manipur da local body gi mifam pangthoknaba tawduna leiribani Municipal Council gi mikhal December 19 da pangthoknaba ayaba pirakhiba leikre adubu hojik phawba mikhal gi matam lokthokpa ngamdri mikhal gi matam lokthokpa ngamdabagi maru oiba maram asi BJP gi wakar mayam ama amasung BJP da vote piba misam ayambana party asigi miyoida vote piba pamnadre maram aduna MLA sing BJP dagi toknanaba akanba maong da pressure tawre masigi su mathakta singi district council gi election pangthokpagi matam nahan henkhraga su nauna pangthokpagi mahutta ADC da committee ama semjillaga puhannaba serol ama thoklubadagi hojik BJP da miyamna saiba hunaraklei municipal amasung ADC gi election sing asi political parties sing ge symbol da mikhal tawi hojik oiriba state asigi law and order amasung thamoi sokpa wari kaya ama irang asi lengak asina losindabani makha satharakpa oina santi puraknaba Prime Minister da haijakre Manipur gi haukiba sahi 2023 gi May 3 dagi thorakliba tha 13 suraklaba irang asigi waraisun purukuna santi puraknabagi political will amaga loinana chapchaba phirep lauduna thabak paikhat pinaba Manipur lengak ki ruling MLA kunna India gi Prime Minister Narendra Modi da aiba serol ama pisinkhre hairi sangai express na phangba yamna thajaningai oiba pawge likul amana ruling MLA 20 na sign toba aiba serol adu ngarang PMO gi khuthangda Prime Minister Narendra Modi da pisinkhbene hairi Manipur da hojik tholakliba irang asi tha tret pharakpaga loinana hojik phawda santi da hanjilakpa ngamdana leiribana maram oiduna Manipur gi miyam khamthengna wanare haiba wafam Prime Minister da thakiba serol adu da phongdokhi Prime Minister na irang asigi akanba midyeng changsin biduna irang asigi warwoisin poroknabagi political will amaga loinana akanba khongthang paikhat piu haina ruling MLA 20 na sign toba serol aduda yauri hairi sign tokiba sing aduda hojik sasan pariba Manipur lengakte yauriba kuki amasung nagagi minister MLA sing nataba meitei maraktagi maru oiba post pariba yauna minister amadi MLA punna taratruk yauri masigi mathakta lengak asina sogatliba ruling party gi maraktagi NPP gi MLA ani amasung JDU gi MLA ama yauri hairi Prime Minister da pisan kiba aiba serol adu leimai taruk pali haina sangai express na phangwa fawgi likul amana hairi serol adu da Manipur hojik thokliba irang asi center na khudakta meeting sangduna stakeholder punamakna dialogue tawduna santi puruknabagi khongthang paikhat piu haiba wafam thamki santi puruknaba amadi mahusagi phibam da hanjinba yanaba thorang paikhatuna athuba matamda irang asigi waroisin puruknaba thabak sing lokhatnaba akanba meeting sangbiu haiba wafam aiba serol adu da yauri hairi panba yabadi haukiba sahi 2023 gi May 3 da Susanpur dagi horaklaba atai mafam singda sandokhiba irang asida mi sani kunthra gi mathakta siraga kunthra henbana mafam khangdana leiri irang asida yum lising kaya mang takhibaga loinana mi lising humpurom mayumda leiba phangdana relief camp sing amadi lengak na saba matam khari oiba sangsingda leinari hairi